ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯅꯥꯎꯁꯨꯝ ꯁ꯭ꯇꯣꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯃ ꯕꯤꯖꯥꯟꯗꯣ ꯑꯃꯗꯤ ꯅꯤꯡꯊꯧꯒ ꯄꯨꯟꯅ ꯄꯥꯠ ꯑꯃꯗ ꯍꯤ ꯇꯣꯡꯂꯒ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯣꯛ ꯃꯌꯥꯝ ꯑꯃ ꯆꯥꯛꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯈꯟꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯅꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯏꯁꯥ, ꯉꯁꯤꯗꯤ ꯎꯔꯣꯛ ꯆꯥꯅꯤꯡꯏ꯫ ꯎꯔꯣꯛ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯒꯗꯕ ꯑꯃ ꯈꯜꯂꯒ ꯐꯥꯔꯛꯑꯣ, ꯑꯩ ꯆꯥꯒꯦ꯫ ꯑꯗꯨꯒ ꯐꯥꯔꯤꯕ ꯎꯔꯣꯛꯇꯨ ꯕꯤꯖꯥꯟꯗꯣꯅ ꯐꯖꯅ ꯌꯥꯏꯔꯒ ꯄꯨꯔꯛꯑꯣ" ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯎꯔꯣꯛ ꯑꯃ ꯐꯥꯔꯒ ꯕꯤꯖꯥꯟꯗꯣꯗ ꯄꯤꯔꯝꯃꯤ꯫ ꯎꯔꯣꯛꯇꯨ ꯕꯤꯖꯥꯟꯗꯣꯅ ꯌꯨꯝꯗ ꯄꯨꯔꯝꯃꯤ꯫ ꯐꯖꯅ ꯌꯥꯏꯔꯒ ꯅꯤꯡꯊꯧꯅ ꯆꯥꯕ ꯌꯥꯅꯕꯒꯤꯗꯃꯛ ꯌꯥꯏꯔꯝꯃꯤ꯫ ꯃꯊꯥꯎ ꯃꯌꯥꯝ ꯑꯃ ꯀꯥꯔꯛꯄꯗꯨꯗ ꯕꯤꯖꯥꯟꯗꯣꯁꯨ ꯆꯥꯅꯤꯡꯃꯟꯗꯨꯅ ꯃꯈꯣꯡ ꯅꯥꯝꯃ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ, ꯕꯤꯖꯥꯟꯗꯣ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯑꯌꯥꯏꯕ ꯎꯔꯣꯛ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯨꯝ ꯆꯥꯔꯛꯄꯗ ꯃꯈꯣꯡ ꯅꯥꯝꯃ ꯋꯥꯠꯂꯝꯕꯗꯨꯗ ꯕꯤꯖꯥꯟꯗꯣꯗ ꯍꯥꯏꯔꯛꯏ, "ꯍꯦ, ꯑꯩꯉꯣꯟꯗ ꯂꯨꯈꯥꯛ ꯄꯤꯖꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪ ꯑꯉꯥꯡ ꯑꯣꯏꯍꯟꯕ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯕꯤꯖꯥꯟꯗꯣ ꯈꯨꯗꯛꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯁꯥꯒꯤꯅꯤ, ꯑꯩꯅ ꯆꯥꯕ ꯅꯠꯇꯦ꯫ ꯑꯩꯅꯕꯨ ꯀꯔꯝꯅ ꯏꯅꯤꯡꯊꯧꯗ ꯑꯗꯨꯝꯅ ꯇꯧꯒꯅꯤ? ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛꯃꯛ ꯄꯥꯠꯇ ꯆꯠꯁꯤ, ꯌꯦꯡꯉꯨꯁꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒ ꯃꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯖꯥꯟꯗꯣꯁꯨ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯎꯔꯣꯛ ꯑꯃ ꯆꯥꯛꯇꯥꯕ ꯂꯣꯏꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯧꯁꯥꯗꯒꯤ ꯎꯔꯣꯛꯇꯤ ꯇꯨꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯎꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯂꯩ꯫ ꯃꯗꯨ ꯈꯪꯕ ꯕꯤꯖꯥꯟꯗꯣꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ, ꯑꯥꯗ ꯂꯩꯔꯤꯕ ꯎꯔꯣꯛꯁꯦ ꯃꯈꯣꯡ ꯀꯌꯥ ꯄꯥꯜꯂꯤ?" ꯃꯗꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯜꯂꯤ, "ꯉꯔꯥꯡꯗꯤ ꯃꯈꯣꯡ 2 ꯄꯥꯜꯂꯤ, ꯉꯁꯤꯅ ꯀꯝꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯨꯕꯥꯛ ꯈꯨꯔꯒ "ꯁꯤ" ꯍꯥꯏꯅ ꯂꯥꯎꯕꯗ ꯎꯔꯣꯛꯇꯨ ꯈꯪꯗꯨꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯈꯣꯡ 2 ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯃꯈꯣꯡ 2 ꯄꯥꯜꯂꯤꯁꯤꯗꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗ ꯕꯤꯖꯥꯟꯗꯣ ꯈꯨꯗꯛꯇ "ꯏꯅꯤꯡꯊꯧꯗꯤ ꯆꯥꯔꯝꯗꯥꯏꯗ ꯈꯨꯕꯥꯛꯇꯤ ꯐꯨꯗꯦ" ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯈꯜꯂꯤ, ꯂꯧꯁꯤꯡꯁꯦ ꯕꯤꯖꯥꯟꯗꯣꯅ ꯍꯦꯜꯂꯦ ꯍꯥꯏꯕ꯫ ꯃꯁꯤꯅꯤ ꯂꯧꯁꯤꯡ ꯁꯤꯡꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯒꯗꯧꯕ꯫ ꯕꯤꯖꯥꯟꯗꯣ ꯂꯧꯁꯤꯡꯒꯤ ꯃꯇꯦꯡꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯈꯤꯗꯦ꯫